tongan ba maikay lakpa mahiroi singna changsinkiba khongjang asida security force na tear gas amasung smoke bomb sisinaduna irang adu lakshinaba honabada mahiroi kaya asok apanangkhe pau asi file tawbo matam fawbada imphal gi tongan mafam da thokiba thaudok singda sokpadage rims hospital da puna mahiroi kuntaru pukhalakhe mahiroi sing adugi manungda mahiroi taru ke fibam safarakpadage discharge tawki aduga lemhoriba mahiroi kun aduna makhata ba laying chathare mahiroi sing adu kudaki oiba laying chathabada rims hospital gi voluntary health unit na achawu mateng pangki haire ngasi mahiroi singi khongjang aduda sokpadage kangjam Johny kauba regional college charging mahiroi ama langol da leiba is a hospital and research institute da pukatuna laikadakhe security force na Chathakhiba ka Henba Thouong sing adu yaning da Phongdoraktuna soktuna laikanariba kangjam Johny ki Apokpi kangjam Susilana hai mahaki machanupa ase Manipur police na faraba matungda central force personnel sing da piduna phone khibane Laibaki oiba issue da Chathakhiba khongchat aduda security force na Chathakhiba Thouong asi pende haina mahangna makha chana phongdokhe moje liri sapada sanjen phong adudagi maje police na pharaga ne army da piraga maje army na phone mani haiba sajin maji ma sama uje leng ba yadre ko maje makhut sa leng yadre uje ma yam thine kanu to ta nungai ta yawe samai na to yam nungai te